Akashbani Imphal R.K.Gorani na pau pajari ahanbada maruoiba pau Indo Pak ngamkhai paringdagi Bharat tamnanga numidang su drone kuntaruklom paisilakre ama pokhaibada imung amagi mioi kaya sokre Media channel sing digital platform amasung lanai mioi sananga sel operation sing amasung security force ke thabak tharom sing live coverage tawdana ba sarkana advisory thokre amasung Manipur da security force na thiba homgi thabak cha thabada miyam dagi namduna sel khaibda chene mi ahum amde khusu kulai kya su fagatle Bharat amadi Pakistan ani ge marta ungkhatna bagi phiba masida ngarang numidang su leibak asigi Jammu Kashmir ge Baramula dagi horaga Gujarat ke Bus phawba leiriba Indo Pak border da tongan ba drone kuntaruklom leibak asi tamna paisilakre haina ngaksel mantral gi pawmana hairi Line of control gi wang modagi paisilakhi ba drone sing adu da bom yarung gane haina chingna ba leibadagi Bharat lanmina bom sing adu misam miya amadi lanmi mafam sing da tadana ba akan ba thabak laukhatki Drone bomb sing adu Baramula, Srinagar, Awantikora, Nagrota, Lalgarh, Jammu, Firozpur, Pathankot, Fazilka, Jata, Jaisamar, Barmar, Bhuj, Corbett amasung Lakhina lagi mafam sing da paisilakpa thengna khibani. Hairiba drone sing adu manung da Firozpur gi area da bomb amata thadarakpadagi imung amigi meoi kya tamthina aso open nangki. Solba mi sing adu Bharat lanbigi maikai dagi khudakta ana layang gidamak hospital da pukhat khibo loinana mafam adu da section tharong da khutkre nakal amarom da lebak asi awang amde nokchup thawangam khagi paring da leb airport kontra ni thoida makhatana commercial flight sing paibada aching balairi Pradhan Mantri Narendra Modi ngarang New Delhi da service ahongi makko ka unaduna hauzik oiriba Bharat Pakistan ki phimangi matan awang ba thaki mefam ama pangthokre Mifam aduda ngaksel Mr. Rajnath Singh amasung National Security Advisor Ajit Doval su saru yaki. Media channel sing digital platform amasung lanai mioi sing ngaksel operation sing amasung security force ki thabak tharom sing live coverage tawdana ba sarkana advisory thokre. Social media thagat pa post amada ngaksel mantralay na information amasung broadcasting mantralay ki hanana thokiba circular ampalladun hai security operation amasung atay thabak tharom sing live oina utpa amade security ki thabakta apan bathon bata natana makhogi punsi phawba mangba yai advisory aduna stakeholder pumna makta coverage piba matamda mikup nahum sing namasung dai takhangna pau pina ba hairi tabiriba pawasi Akashbani Imphal dagini Manipur da security force na thiba homgi thabak cha thabada miyam dagi namduna sel khaibda chenaba mioi ahum amade khusu kulai kya su phagatle police ki pauna hai Manipur police ngarang Imphal West jila gi uripok maisnam lekai thiba homgi thabak cha thabada UNLP gi mioi ani fa ki makhoi tongan tangam school sing sarkari karmachari sing amade mise miyam dagi namduna sel khorpata chenaba misak ni hairi makhoi dagi makhong mari panba gari ama mobile handset manga amade sel khara fangki Jila Simaki Singmai Police Station Konba Singmai Awang Lekai digi RPA PL mi amasu phagat ki Amaromda security force na rises ki sing amsu tampagi singna mafam sing thibu hombugi tapasa tabada khusu kulai kya phangki phangreba khuzlai sing adu manungda magazine yaw AK56 rifle ama magazine ani galoina na insas rifle ama magazine yaw ba carbine ama ID taruk hand grenade ani 5.56 ki nongmaisa maru chamga humdrama thoi 7.62 gi maru kunthra yauri Marak asta National Highway 2 Imphal Dimapur lambi amasung National Highway kunthra taret Imphal Jiribam lambi da nongmoda tangai phatna changma polam sing puba gari jamri tranipan security gi akan bechesil thorangaloina na thorakre National Highway sing da chathok chasin tawbada apan bepi dana ba tongan pham sing da checkpoint cham ga tara hangdoktana achat au sing check tawri maduda meitaro police na wahang pahung tawki Mausana thon ba khudong thiba sing mayong na ba kari section tharal khat kadagi haibi matang da school oja sing da training pib gi throma mangarang Thobal district complex ta leba election counting hall da pangthokre District Program Officer Samagra Siksha Thobal amasung ZEO Thobal na sinuna pangthokpa nomi oiba District Level Program for Teachers Under School Safety Program aduda Indian Red Cross Society Imphal West ke Secretary Dr. Bankim Chandra Thoksom na Basic First Aids and Safety Measures have hiram da wangang ki
थौरम असिदा तोंगान तोंगानबा लम्बसिदा खंगहैरबा मियोइसिंगसु सरुक याखि नोने जिला की Saroi Chagotlang High School Tupul Dangarang Chai Chudrib Angang Singna Nongna Yuman Bagi Lambida Sangsin Bida Tungda Kodongcha da Bakaya Mahekna Le Haibesta Puna Kangmin Bagi Tharoma Pangthokre Bal Vibha Mukta Bharat ki Makhada Tharomasi District Administration amasung District Child Protection Unit None na Puna Shinbani Kerala ge Malappuram jila da sahi nipunitoi shurabi nupi ama nipa virus positive oiba thengnabadagi Balancheri amasung thangnabada leba panchayat ki ward khara containment zone laukthokre authority na miyam pundanaba usik oyana charamlaba ohising sadanaba amadi marks umnaba hairi loinana mafam adugi angalwadi amasung madrasa sing makhataba hukum ama thoktriba phawba suti oiregan haina raizagi haksel bibangna phongdokli ngasi phongwa pause sing maroi pausing idam haujik Ngangbam Amukhomba leire Amukhomba Thagachari Gorani Ngangphai Latsin Naba Honoramba Terrorist Taret BSF na hatkre Security Review Meeting Pangthokre Emergency Power Activate Tongnaba Khangan Kre haba pau achina Sanga Express Manipuri edition gi ahanba headline tawduna phongli Sana Leibakta Defense Minister Rajnathna Chief of Defense Staff Unaduna wa khana khare Civil Defense ki mapangal kangkhat hanaba Home Ministry na State Kudimakta Khangan Kre Pauna Ahanba headline Tauri Huelan Pauda India amasung Pakistan gi lan tapna kangkhalakle Pakistana yamlaba drone sizinaduna India gi mafam kuntha tarukta target tawkre India na Pakistan mafam marida drone attack tawkre pau ahanba headline Tauri Congress na Imphal da machu ahungi phiran pairaga Jai Hind Jatra chatkre Terrorist singna chatharakpa thawong sing Congress Party na kaidonungda khangduna leiroi okam ibobi haiba pauna ahanba headline tawduna phongli pawasi naharol gi thodangdana inhuman oiba terrorism gi thap makhal khudingmaki thawong gi mayokta matam pumnak mukta Congress Party na lekpani ibobi haina ahanba headline tawri People's Chronicle da Lamphel Pat Project sahi asigi November fawbi manungda loisilaba yai haiba paw ama maruiba pawina ahanba lamaida phongli Rajapal Ajay Kumar Balana Mahut Department gi official singa Imphal Sahar Tarutanana thamnanabagi matangda khanna khre haiba paw ama Sanga Express English edition da marui pawina phongli Hills Hornbill Express da Congress Party na Armed Forces singbu pungning thogatpa oina Imphal da tiranga jatra chatkre haiba paw ama ahanba headline tawduna phongli pawasi Tamelong Times su moroi pawina phongli Ganphiu Melda Tribal Youth Council Manipur na Siroi Lili Festival manungda person with disability singi yaipa thorang lokhapinaba taksin kreba wafam mama ani shuba headline to phongli Gorani Thagachari Amukhomba Haujik Aroibeda Maroyo Pau Amukhana Indo Pak Ngamkhai Paringdagi Bharat Tamnanga Numidang su drone kuntaruklom paisilakre ama pokhaibeda imung amagi myoi kaya sokre Media channel sing digital platform amasung lanai myoi singna ngaksil operation sing amasung security force ki thabak thorom sing live coverage tawdana ba sarkar na advisory thokre amasung Manipur da security force na thiba homgi thabak cha thabada miyam dagi namduna sel khaibda chenaba myoi ahum amadi khusu kulai kya su phagat le pauloi jare